ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯄꯨꯡ ꯍꯥꯏꯔꯤꯕ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯖꯔꯛꯂꯒꯦ꯫ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯋꯥꯈꯜ ꯍꯦꯟꯅ ꯑꯣꯏꯔꯨꯗꯕꯅ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯃꯥꯏꯕ ꯑꯣꯏꯔꯤꯕ ꯈꯝꯂꯥꯡꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯦꯝꯕꯗ ꯌꯥꯎꯈꯤꯕ ꯃꯍꯥꯛ ꯑꯁꯤ ꯑꯃꯥꯏꯕ ꯂꯩꯈꯤꯗꯕ ꯂꯥꯏꯔꯦꯜ ꯂꯥꯛꯄꯒꯤꯅ ꯆꯥꯟꯅꯔꯕ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯍꯥꯛꯅꯁꯨ ꯁꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯝꯌꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯥꯡ ꯇꯥꯛꯄ ꯇꯨꯝꯍꯟꯕ ꯇꯧꯗ꯭ꯔꯤꯉꯩ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤ ꯍꯥꯟꯅ ꯃꯥꯡ ꯇꯥꯛꯍꯟꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯃꯠꯇ ꯆꯦꯟꯊꯣꯔꯛꯄ ꯅꯥꯟꯊꯣꯔꯛꯄ ꯉꯝꯗꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯈꯝꯂꯥꯡꯕ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯝꯌꯥꯡ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯄꯥ ꯍꯥꯠꯈꯤꯕ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜꯕꯨ ꯃꯥꯡ ꯇꯥꯛꯍꯟꯅ ꯄꯨꯡꯇꯨꯝ ꯇꯨꯍꯟꯈꯤꯕ ꯑꯃꯥꯏꯕ ꯑꯁꯤꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ, ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯇꯧꯐꯝꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯈꯣꯏꯔꯦꯠ ꯆꯤꯡꯅꯨꯡ ꯑꯃꯗꯒꯤ ꯈꯔ ꯍꯨꯠꯆꯤꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯅꯥꯒꯗꯨ ꯏꯁꯥꯡ ꯁꯥꯡ ꯉꯧꯔꯣꯛꯀ ꯉꯧꯔꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯍꯧꯅꯅ ꯂꯥꯟ ꯑꯃ ꯍꯧꯔꯛꯄ ꯇꯥꯔꯤꯗꯣ, ꯅꯈꯣꯏꯅ ꯐꯅ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕꯁꯨ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯛꯂꯅꯤ꯫ ꯃꯇꯝ ꯃꯥꯗꯤ ꯌꯧꯔꯛꯂꯦꯗꯣ꯫ ꯑꯃꯥꯏꯕ ꯈꯝꯂꯥꯡꯕ, ꯅꯍꯥꯛꯁꯨ ꯊꯧꯔꯛꯂꯕ ꯆꯝꯊꯣꯡ ꯈꯨꯜꯕꯨ ꯄꯨꯝꯅꯩ ꯂꯩꯔꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯅꯤꯗꯣ꯫ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯪꯅ ꯈꯪꯗꯕ ꯁꯥꯏꯗꯣ, ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯅꯤꯗꯣ꯫ ꯈꯣꯟꯊꯥꯡ ꯌꯩꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯂꯝꯌꯥꯡ ꯈꯨꯜꯗꯗꯤ ꯃꯐꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯊꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩ ꯂꯥꯏ ꯍꯤꯡꯁꯥꯕꯤꯕꯨ ꯇꯔꯦꯡ ꯂꯩꯅꯨ ꯍꯥꯏꯔꯤꯕ ꯁꯥꯊꯤꯔꯕ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯉꯝꯅꯅꯕ ꯄꯥꯝꯕꯩ ꯀꯟꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯌꯦꯡꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯃꯃꯩꯗꯗꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯁꯥꯐꯣꯡꯂꯛꯈꯤꯕ ꯊꯋꯥꯏꯒ ꯂꯥꯏꯒ ꯌꯥꯅꯅ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯍꯜꯂꯒꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩ ꯊꯋꯥꯏ ꯃꯤꯔꯦꯜꯄꯨꯡ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯤꯡꯒꯧ ꯊꯥꯒꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯄꯣꯡꯍꯜꯂꯛꯏ꯫ ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯂꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯑꯝꯃꯤ꯫ ꯕ꯭ꯔꯖ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯃꯥꯏ ꯅꯥꯝꯃꯅ ꯃꯨꯁꯨꯛ ꯃꯨꯕ, ꯅꯥꯝꯃꯅ ꯃꯌꯥꯠ ꯃꯌꯥꯠ ꯌꯥꯠꯄ, ꯃꯃꯤꯠ ꯅꯥꯝꯃꯅ ꯉꯥꯛꯁꯪ ꯉꯥꯡꯕ, ꯃꯁꯥ ꯄꯨꯝꯕ ꯃꯌꯥꯠ ꯃꯌꯥꯠ ꯌꯥꯠꯄꯤ, ꯃꯁꯝꯃꯅ ꯏꯁꯥꯡ ꯁꯥꯡ ꯐꯔ ꯐꯔ ꯍꯥꯏꯅ ꯍꯨꯝꯗꯣꯛꯇꯨꯅ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯥꯗꯅ ꯃꯈꯣꯡ ꯃꯈꯨꯠ ꯏꯁꯥꯡ ꯁꯥꯡꯕꯤ, ꯃꯈꯨꯠ ꯁꯥꯡꯕꯤ ꯂꯥꯏ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅꯤ꯫ ꯃꯊꯛ ꯇꯝꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯃꯗꯤ ꯂꯥꯏꯃꯨꯅ ꯄꯨꯜꯂꯕ ꯑꯗꯨ ꯇꯝꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯋꯥꯏꯒ ꯂꯥꯏꯃꯨꯒꯅ ꯄꯨꯜꯂꯕ ꯑꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯂꯥꯏ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯚꯣꯝ ꯂꯥꯎꯅ ꯂꯪꯊꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯆꯣꯡꯈꯠꯂꯛꯇꯨꯅ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯗ ꯑꯃꯗ ꯈꯨꯠ ꯊꯥꯅꯔꯕ ꯇꯨꯡ ꯊꯋꯥꯏꯒ ꯂꯩꯃꯨꯒꯅ ꯄꯨꯜꯂꯕ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯏ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯔꯦꯝꯕꯗ ꯁꯥꯊꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯊꯨꯞꯈ꯭ꯔꯤ꯫ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕ ꯊꯋꯥꯏꯒ ꯂꯥꯏꯃꯨꯒ ꯄꯨꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯃꯇꯤ ꯑꯣꯏꯔꯤꯕ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯍꯪꯖꯦꯜ ꯁꯥꯌꯣꯠꯄ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕꯗꯒꯤ ꯇꯝꯊꯤꯔꯕ ꯂꯥꯏꯃꯨ ꯑꯃꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯃꯄꯣꯛ ꯃꯍꯤ ꯌꯥꯝꯅ ꯀꯟꯕ ꯂꯥꯡꯂꯦꯟ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅꯤ꯫ ꯃꯃꯥꯇꯣꯟꯅ ꯑꯣꯠꯄ ꯅꯩꯕꯒꯤ ꯃꯔꯛꯇ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯑꯔꯣꯠꯄ ꯂꯥꯏꯒꯤ ꯃꯇꯤꯛ ꯑꯗꯨꯕꯨ ꯑꯃꯥꯡ ꯑꯁꯣꯏ ꯅꯝꯁꯤꯟꯈꯤꯕꯅ ꯑꯅꯥꯕ ꯑꯣꯏꯔꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯗꯨ ꯐꯥꯎꯕ ꯄꯣꯠꯂꯣꯏꯕ ꯇꯧꯗꯅ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯂꯥꯏꯃꯨ ꯑꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ
ꯄꯨꯡꯅꯩ ꯗꯩꯈꯤꯕꯅꯤ ꯑꯁꯨꯝꯅ ꯁꯥꯊꯤꯔꯕ ꯊꯋꯥꯏ ꯑꯃꯗꯤ ꯂꯥꯏꯃꯨꯅ ꯄꯨꯜꯂꯕ ꯑꯁꯤꯅ ꯂꯥꯏ ꯍꯤꯡꯁꯥꯕꯤ ꯑꯁꯤꯕꯨ ꯇꯔꯥꯏꯅ ꯍꯥꯠꯄ ꯉꯝꯈꯤꯕ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩꯗꯣ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯠꯆꯥ ꯂꯥꯛꯆꯩꯗ ꯑꯗꯨꯅ ꯂꯣꯏꯕ ꯅꯠꯇꯦ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯍꯟꯗꯛꯇꯤ ꯂꯝꯌꯥꯡꯈꯨꯜꯗꯅꯤ ꯂꯥꯏ ꯍꯤꯡꯁꯥꯕꯤ ꯇꯔꯦꯡ ꯂꯩꯅꯨ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯍꯦꯟꯕꯅ ꯍꯧꯗꯣꯛꯂꯝꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯥꯐꯣꯡꯕ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯁꯥꯐꯣꯡꯂꯛꯂꯤ ꯑꯃꯥꯏꯕ ꯊꯝꯕꯥꯜ ꯖꯥꯎꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯝꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯁꯨ ꯃꯊꯣꯏ ꯍꯦꯟꯅ ꯀꯥꯈ꯭ꯔꯤ ꯂꯥꯏ ꯍꯤꯡꯁꯥꯕꯤ ꯑꯁꯤꯕꯨ ꯂꯩꯕꯅ ꯃꯊꯤ ꯐꯣꯡꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯁꯔꯥ ꯁꯜꯂꯛꯂꯤꯗꯨ ꯃꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯈꯣꯏꯔꯦꯜ ꯃꯁꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯈꯝꯂꯥꯡꯕ ꯑꯃꯗꯤ ꯂꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯑꯅꯤꯒ ꯄꯨꯟꯅ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯤꯕꯅꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯇꯧꯔꯛꯂꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯤ ꯑꯍꯤꯡ ꯃꯇꯝ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯨꯃꯤꯠꯅ ꯏꯪꯅ ꯂꯦꯝꯅ ꯆꯤꯡꯗꯣꯜ ꯊꯛꯇꯒꯤ ꯃꯉꯥꯜ ꯅꯥꯏꯔꯛꯄ ꯃꯇꯝꯅꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯁꯝꯂꯥꯡ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯒꯤ ꯃꯌꯨꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯔꯒ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯛꯀꯗꯧꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯈꯝꯂꯥꯡꯕꯒꯤ ꯈꯨꯜ ꯇꯝꯅꯅꯤ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯝꯈꯥꯡꯗ ꯃꯁꯥ ꯆꯣꯛꯊꯔꯛꯇꯨꯅ ꯆꯤꯡꯈꯣꯡ ꯑꯃꯗ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯇꯨꯝꯊꯈꯤꯔꯝꯃꯤ ꯇꯨꯝꯊꯈꯤꯕꯒ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯗꯨꯗ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ ꯃꯪ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯃꯗꯅꯤ ꯀꯔꯤꯁꯨ ꯎꯕꯗꯤ ꯅꯠꯇꯦ ꯃꯁꯥꯗꯒꯤ ꯃꯉꯥꯜ ꯐꯨꯗꯣꯔꯛꯄꯗꯧꯅ ꯃꯝꯂꯤ ꯁꯥꯔꯤ ꯈꯔꯗꯤ ꯉꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯥ ꯄꯥꯡꯅ ꯆꯠꯂꯒ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯦꯡꯅꯅꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯩꯔꯕꯅꯤ ꯆꯠꯂꯣ ꯊꯨꯅ ꯌꯥꯡꯅ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯠꯈꯤꯕꯅ ꯍꯥꯜꯂꯅꯤꯗꯣ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯃꯥꯏꯕ ꯈꯣꯏꯔꯦꯟꯅꯤ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯃꯤꯀꯠ ꯄꯞꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯔ ꯁꯨꯛꯄ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯠꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅ ꯁꯥꯃꯤꯟ ꯐꯥꯎꯔꯝꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯗꯦ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯒ ꯆꯠꯂꯤ ꯃꯃꯤꯠ ꯃꯅꯥꯁꯤꯡꯅ ꯆꯠꯂꯤꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯅ ꯃꯁꯥꯗ ꯁꯥꯄꯨ ꯀꯟꯅ ꯊꯣꯝꯃꯛꯏ ꯉꯛꯄ ꯐꯥꯎꯕ ꯉꯝꯗꯅ ꯐꯅ ꯁꯥꯡꯅ ꯄꯥꯏꯔꯒ ꯎ ꯑꯃꯗ ꯌꯩꯁꯜꯂꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯏ ꯃꯀꯣꯛ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯏ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯏ ꯃꯃꯤꯠ ꯑꯃꯨꯛ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯀꯣꯏꯕ ꯑꯁꯤꯗ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡꯅ ꯎ ꯑꯗꯨꯗ ꯀꯥꯎꯕꯅꯤ ꯎ ꯑꯗꯨ ꯄꯥꯔꯒ ꯐꯨꯛꯂꯒ ꯕꯣꯝ ꯂꯥꯎꯅ ꯇꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯁꯥꯎꯕ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯁꯥꯎꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯋꯥꯏ ꯃꯄꯥ ꯇꯝꯅ ꯁꯥꯄꯨ ꯀꯟꯅ ꯎꯖꯥꯎ ꯑꯃ ꯊꯥꯗꯔꯛꯄꯒꯨꯝꯅ ꯁꯥꯃꯤꯜ ꯐꯥꯎꯕꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯉꯥꯛꯏ ꯊꯣꯝꯗꯔꯛꯂꯤꯕ ꯎ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏ ꯑꯃꯥꯏꯕ ꯃꯃꯥꯏꯗ ꯐꯠ ꯂꯩꯊꯣꯔꯛꯄꯒ ꯎꯔꯤ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯃꯤꯑꯣꯏ ꯃꯇꯧ ꯁꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯑꯃꯥꯏꯕ ꯈꯝꯂꯥꯡꯕ ꯃꯁꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗꯒꯤ ꯈꯔ ꯋꯥꯡꯈꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯈꯣꯡꯂꯩ ꯊꯨꯅ ꯆꯨꯡꯁꯤꯜꯂꯒ ꯃꯊꯕꯥꯛꯇ ꯇꯝꯗ ꯀꯥꯎꯕꯅꯤ ꯁꯥꯐꯨ ꯀꯃꯟꯈꯤꯕꯅ ꯑꯃꯥꯏꯕ ꯈꯝꯂꯥꯡꯕꯗꯨ ꯊꯨꯞꯁꯤꯜꯂꯒ ꯐꯅ ꯁꯥꯡꯅ ꯄꯥꯏꯊꯣꯛꯏ ꯃꯁꯥ ꯑꯗꯨꯅ ꯊꯥꯕꯗ ꯎ ꯀꯌꯥꯁꯨ ꯇꯦꯛꯄꯅꯤ ꯑꯗꯨꯒ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯌꯩꯁꯤꯜꯂꯒ ꯇꯥꯏ ꯃꯥꯁꯨ ꯆꯩꯅꯥꯒ ꯐꯥꯎꯗꯕ ꯃꯈꯩ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯁꯝꯂꯥꯛꯄꯗ ꯑꯃꯨꯛ ꯀꯥꯎꯕꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯉꯥꯛꯊꯣꯛꯄꯅ ꯃꯅꯤꯡ ꯈꯔꯗꯤ ꯍꯜꯂꯤ ꯑꯃꯥꯏꯕ ꯑꯅꯤꯅ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄꯅ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕꯅ ꯂꯥꯛꯆꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯝꯂꯥꯡꯕ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ
ꯑꯃꯥꯏꯕ ꯁꯝꯂꯥꯡꯕꯁꯨ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯦꯡꯃꯪ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯇꯥꯅꯐꯝꯁꯨ ꯈꯪꯗ ꯑꯁꯥꯎꯕꯅꯗꯤ ꯍꯦꯟꯃꯟꯈꯤꯕꯅ ꯂꯣꯏꯔꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯌꯥꯡꯈꯨꯜ ꯑꯗꯨꯗꯅꯤ꯫ ꯃꯐꯝ ꯑꯁꯤ ꯁꯤꯟꯕ ꯊꯣꯡꯅ ꯂꯥꯏꯃꯨ ꯇꯤꯟꯃꯨꯔ ꯀꯌꯥꯅ ꯁꯟꯗꯣꯔꯛꯇꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯒꯤ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗꯗꯤ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯣꯠꯆꯤꯟꯒꯗꯕꯒꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯂꯥꯏꯃꯨ ꯇꯤꯟꯃꯨꯔ ꯀꯌꯥꯅ ꯍꯦꯟꯃꯜꯂꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯊꯔꯣ ꯑꯃꯗꯤ ꯈꯝꯕꯇꯣꯜꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡꯅꯣꯏ ꯅꯨꯡꯁꯤꯠ ꯇꯧꯕꯅ ꯌꯨꯝꯕꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨꯁꯨ ꯀꯌꯥ ꯆꯦꯠꯇ꯭ꯔꯕꯅꯤ꯫ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯀꯦꯟꯕ ꯍꯧꯔꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯈꯛꯇ ꯂꯩꯖꯕꯅꯤ, ꯃꯆꯥ ꯌꯥꯎꯖꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯈꯔ ꯊꯦꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯡ ꯃꯅꯥꯛꯇ ꯑꯉꯛ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯂꯥꯏ ꯇꯤꯟꯅꯒ ꯃꯊꯤ ꯐꯣꯡꯕꯒꯤ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯒꯨꯝꯅ ꯍꯪꯒꯥ ꯍꯪꯒꯥ ꯀꯞꯂꯤ꯫ ꯈꯝꯕꯇꯣꯟꯅ "ꯍꯩ, ꯀꯅꯥꯅꯣꯅꯦꯍꯦ ꯑꯉꯥꯡ ꯀꯟꯅ ꯀꯞꯂꯤꯁꯤꯕꯣ?" ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯐꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯤ꯫ ꯑꯉꯥꯡ ꯀꯞꯂꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯀꯞꯄ ꯐꯈ꯭ꯔꯕ ꯑꯗꯨꯗ ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯒꯦ ꯑꯃꯨꯛ ꯇꯧꯏ꯫ ꯆꯥꯂꯨꯛ ꯑꯃ ꯈꯣꯠꯊꯗꯨꯅ ꯃꯌꯥꯗꯨ ꯍꯨꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯟꯊꯒꯩ ꯀꯞꯂꯛꯑꯝꯃꯤ꯫ ꯈꯝꯕꯇꯣꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯁꯤꯗꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯆꯠꯈ꯭ꯔꯤ꯫ ꯊꯔꯣꯁꯨ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ꯫ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯑꯉꯥꯡ ꯃꯐꯤ ꯊꯣꯡꯗꯕ ꯑꯃ ꯈꯤꯈꯤ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯤ꯫ ꯈꯝꯕꯇꯣꯟ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯇꯨꯅ "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯨꯄꯥ? ꯑꯍꯤꯡꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯤ, ꯃꯇꯝꯅꯒ ꯐꯠꯇꯕꯅꯤ, ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯕ ꯂꯣꯏꯁꯤꯜꯂꯨ ꯂꯥꯛꯑꯣ." ꯈꯝꯕꯇꯣꯟꯁꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯔꯒ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯂꯣꯏꯅ ꯆꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯊꯔꯣꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯑꯍꯤꯡ ꯄꯨꯡ 12 ꯇꯥꯕ ꯃꯇꯝ ꯌꯧꯔꯤ꯫ ꯊꯔꯣꯁꯨ ꯇꯨꯝꯊꯈ꯭ꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯝꯕꯇꯣꯟꯗꯣ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯃꯍꯥꯛ ꯊꯣꯛꯈꯤꯕꯒꯅꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯀꯅꯥꯒꯨꯝꯕ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯔꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯥꯡꯒꯣꯜꯗ ꯀꯨꯝꯊꯔꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯕꯒꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯃꯨꯁꯨꯛ ꯃꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯔꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯊꯗꯠꯂꯤ꯫ ꯏꯅ ꯕꯤꯔꯤ ꯀꯥꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡ ꯆꯨꯕꯁꯨ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯅ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯅꯪꯅ ꯆꯨꯔꯛꯂꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯂꯥꯎꯕꯒ ꯇꯧꯈꯤꯗ꯭ꯔꯤ꯫ ꯉꯁꯥꯏ ꯃꯁꯥꯗ ꯑꯣꯛꯅꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯒ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯄꯣꯞ ꯇꯥꯈꯤꯕꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯌꯥꯗꯣ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯠ ꯃꯆꯤꯠ ꯁꯦꯠꯂꯒ ꯆꯥꯔꯤ꯫ ꯊꯔꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯁꯕꯥꯛ ꯐꯥꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯒꯤ ꯃꯔꯨꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯝꯒ ꯃꯝꯕꯒ ꯐꯖꯅꯗꯤ ꯎꯕ ꯅꯠꯇꯦ꯫ ꯂꯩꯔꯤꯕ ꯑꯗꯨ ꯆꯠꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯊꯔꯣꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯜꯂꯗꯨꯅ ꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯄꯒ ꯂꯩꯔꯝꯕ ꯑꯃꯨꯕ ꯑꯗꯨꯁꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯤ꯫ ꯊꯔꯣ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯝꯕꯅꯤꯅ ꯀꯔꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯈꯔ ꯐꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨꯗꯤ ꯎꯔꯤ꯫ ꯂꯦꯡꯕꯒꯨꯝꯅꯁꯨ ꯑꯃꯨꯛꯃꯨꯛ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡꯗꯣ ꯃꯃꯤꯠ ꯈꯥꯛꯂꯛꯄꯗꯗꯤ ꯁꯨꯃꯥꯡ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯃꯨꯁꯨꯛ ꯃꯨꯕ ꯉꯥꯛꯇ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯊꯔꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ꯫ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯤ꯫ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ ꯑꯀꯤꯕ ꯌꯥꯎꯔꯨꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯉꯁꯤꯗꯤ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯃꯍꯥꯛꯀꯤ ꯃꯈꯨꯜꯗ ꯑꯃꯨꯛ ꯇꯝꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯅꯝ ꯅꯝꯊꯤꯔꯒ ꯍꯤ ꯏꯪꯕꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯐꯥꯎꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯎꯕꯅ ꯃꯥꯡ ꯑꯣꯏꯅꯈꯤꯗꯨꯅ ꯋꯥꯈꯜꯒ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯝꯊꯤꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯔꯒ ꯄꯨꯂꯞ ꯊꯥꯗꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯕ ꯃꯈꯩ ꯇꯧꯔꯤꯕ ꯑꯁꯤꯗ
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯗꯦ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯩ ꯊꯥꯔꯤꯕ ꯀꯣꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠꯀ ꯊꯝꯂꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯈꯔ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯌꯥꯝꯅ ꯁꯥꯊꯤꯔꯤꯕꯗꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯝꯂꯥꯡꯕꯗ ꯁꯥꯃꯤꯜ ꯑꯃꯠꯇ ꯐꯪꯗꯕ ꯑꯁꯤꯅꯤ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤ ꯂꯥꯟꯊꯣꯛꯈꯤꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯗꯨ ꯇꯨꯛ ꯇꯨꯛ ꯂꯩꯃꯥꯏ ꯑꯗꯨ ꯁꯨꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯝꯌꯥꯡ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯆꯞ ꯂꯦꯞꯂꯒ ꯍꯟꯗꯛꯇꯤ ꯅꯈꯣꯏꯅ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯔꯛꯏ ꯂꯧꯊꯣꯔꯛꯂꯤꯕ ꯑꯁꯤ ꯁꯥꯒꯤ ꯁꯔꯨꯁꯨ ꯃꯥꯟꯒꯨꯝ ꯇꯧ ꯎ ꯑꯔꯤꯕꯅ ꯁꯥꯕꯁꯨ ꯃꯥꯟꯒꯨꯝꯅ ꯇꯧꯕ ꯃꯆꯤ ꯄꯥꯟꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯂꯩꯃꯥꯏꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯃꯆꯤ ꯑꯗꯨꯅ ꯌꯨꯡꯁꯤꯜꯂꯒ ꯐꯨ ꯐꯨ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯀꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯇꯦꯛ ꯑꯃ ꯊꯨꯗꯦꯛꯂꯒ ꯊꯅꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯥꯏꯊꯧ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯃꯆꯤ ꯄꯥꯟꯕ ꯃꯁꯥ ꯃꯎ ꯋꯥꯡ ꯆꯥꯎꯔꯕ ꯃꯃꯤꯠ ꯃꯔꯤ ꯄꯥꯟꯕ ꯇꯝꯊꯤꯔꯕ ꯆꯪꯂꯣꯝ ꯊꯨꯞꯄ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯇꯝꯊꯤꯔꯕ ꯂꯥꯏ ꯍꯤꯡꯆꯥꯕꯅꯤ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯑꯁꯤꯅ ꯊꯥꯗꯣꯛꯏꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯐꯥꯖꯤꯟꯕ ꯑꯃꯗꯤ ꯊꯥꯗꯣꯛꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯂꯝꯌꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯟꯅ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯕ ꯂꯥꯏꯃꯨ ꯇꯤꯃꯨꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯟꯅ ꯊꯨꯞꯁꯤꯟꯈ꯭ꯔꯤ ꯃꯔꯝꯗꯤ ꯂꯥꯏ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯕꯅ ꯁꯥꯐꯣꯡꯕ ꯉꯝꯗꯕꯅꯤ ꯂꯥꯏ ꯍꯤꯡꯆꯥꯕ ꯑꯁꯤꯗꯤ ꯃꯤ ꯂꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯛꯇꯕꯨ ꯊꯦꯡꯅꯔꯕꯗꯤ ꯄꯨꯝꯅꯃꯛ ꯊꯨꯞꯆꯤꯟꯕ ꯑꯗꯨꯒꯨꯝꯅꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯈꯜꯒꯤ ꯍꯤꯡꯆꯥꯕ ꯑꯃꯅꯤ ꯑꯃꯥꯏꯕꯤ ꯑꯃꯨꯔꯩ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥꯗ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯑꯂꯥꯡ ꯑꯣꯟꯁꯥꯎꯅꯅ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯃꯍꯥꯛꯅ ꯂꯥꯏ ꯇꯥꯏꯅꯒꯦ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯊꯧ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯉꯝꯂꯝꯗꯦ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯩꯕ ꯌꯨꯝꯗꯅꯤ ꯃꯇꯝ ꯈꯔ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯄꯅ ꯌꯨꯝ ꯑꯁꯤ ꯀꯌꯥ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯅꯤ ꯃꯌꯥꯏ ꯀꯥ ꯈꯛꯇꯅꯤ ꯈꯔ ꯆꯥꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯡꯗꯥꯡ ꯌꯧꯁꯤꯜꯂꯛꯄꯒ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝꯅ ꯏꯇꯠ ꯇꯠꯊꯔꯝꯃꯤ ꯀꯔꯤ ꯊꯣꯛꯂꯒꯗꯕꯒꯦ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯅ ꯃꯆꯤ ꯄꯥꯟꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯃꯤꯠ ꯃꯔꯤꯗꯨꯅ ꯉꯥꯛꯁꯪ ꯉꯥꯡꯅ ꯄꯥꯡꯂꯒ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯆꯥꯎꯔꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨ ꯄꯥꯏꯔꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯊꯨꯞ ꯃꯊꯨꯞ ꯅꯥꯏꯕ ꯂꯩꯌꯩꯒꯨꯝꯅ ꯇꯧꯕ ꯃꯊꯨꯞ ꯂꯩꯌꯩ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯣꯡꯈꯠꯂꯒ ꯊꯥꯗꯕꯅꯤ ꯌꯨꯝ ꯑꯗꯨꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯂꯣꯏꯅ ꯅꯤꯡꯈꯥꯏꯔꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯐꯃꯨꯡ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯆꯪꯂꯣꯡ ꯊꯨꯞꯄꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯄꯥꯟꯅꯅ ꯊꯨꯞꯆꯤꯜ ꯂꯩꯌꯩ ꯑꯗꯨꯅ ꯍꯥꯏꯊꯔꯒ ꯊꯣꯝꯕꯗꯗꯤ ꯃꯈꯣꯏ ꯃꯉꯥꯃꯛꯇꯨ ꯈꯨꯗꯛ ꯑꯁꯤꯗ ꯁꯤꯔꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯅꯤ ꯑꯍꯨꯝ ꯊꯨꯒꯥꯏꯔꯒ ꯂꯥꯛꯄꯅ ꯍꯦꯟꯕꯒꯤ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯨ ꯌꯧꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗꯦ ꯀꯔꯤ ꯃꯇꯤꯛ ꯂꯩꯕꯅꯣ ꯑꯁꯨꯛ ꯁꯥꯊꯤꯔꯕ ꯂꯥꯏ ꯍꯤꯡꯆꯥꯕ ꯑꯁꯤ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯂꯥꯏ ꯍꯤꯡꯆꯥꯕ ꯑꯁꯤ ꯃꯅꯤꯡ ꯍꯟꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗꯅꯤ ꯂꯥꯏ ꯍꯤꯡꯆꯥꯕ ꯆꯣꯡꯂꯣꯝ ꯊꯨꯞꯄ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯆꯠꯈꯤꯕꯒ ꯍꯦꯟꯕꯒꯤ ꯏꯪꯈꯣꯜ ꯅꯨꯡꯗꯒꯤ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏ ꯃꯀꯣꯛꯇ ꯀꯨꯌꯦꯠ ꯆꯥꯎꯅ ꯌꯦꯠꯄ ꯃꯉꯥꯜ ꯅꯥꯏꯔꯕ ꯑꯍꯜ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯁꯥꯐꯣꯡꯂꯛꯏ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯈꯠꯈꯤꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯂꯥꯏꯅꯤꯡꯊꯧꯅ ꯁꯥꯐꯣꯡꯂꯛꯄ ꯑꯁꯤꯗ ꯍꯥꯟꯅꯅ ꯁꯥꯐꯣꯡꯂꯛꯇꯨꯅ ꯂꯣꯠꯂꯤꯕꯁꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯄꯥꯏ ꯊꯤꯗꯨꯅ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯌꯥꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯥꯊꯩꯈ꯭ꯔꯤ ꯂꯥꯏꯅꯤꯡꯊꯧ ꯃꯆꯜꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯏꯆꯥꯁꯤꯡ ꯅꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯗꯕ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯍꯧꯗꯣꯛꯂꯣ
ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯍꯪ ꯇꯥꯛꯄꯅ ꯍꯥꯟꯈ꯭ꯔꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯪꯈ꯭ꯔꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯆꯤꯡꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯅꯤ ꯏꯆꯤꯛ ꯆꯤꯛꯅ ꯇꯤꯟ ꯀꯥꯡ ꯀꯧꯖꯦꯡ ꯍꯔꯧ ꯀꯌꯥꯅ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯅꯣꯡꯅ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯩꯔꯣꯏ ꯑꯃꯁꯨꯡ ꯁꯨꯔꯨꯡ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯈꯩꯔꯣꯏ ꯑꯗꯨꯅ ꯀꯩꯅꯥꯒꯨꯝꯕ ꯑꯃ ꯂꯩꯃꯥꯏꯗꯒꯤ ꯈꯔ ꯋꯥꯡꯈꯠꯅ ꯄꯥꯏꯗꯨꯅ ꯏꯇꯥꯎ ꯇꯥꯎꯅ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯤ ꯃꯃꯤꯠ ꯇꯊꯛ ꯈꯩꯔꯣꯏ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯃꯁꯥꯗ ꯊꯦꯡꯂꯝꯃꯤ ꯊꯦꯡꯂꯨꯕ ꯑꯗꯨꯗꯗꯤ ꯂꯩꯃꯥꯏꯗ ꯇꯞꯅ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯍꯧꯒꯠꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯈꯩꯔꯣꯏ ꯑꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯂꯥꯏꯃꯨ ꯇꯤꯃꯨ ꯂꯥꯏ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯈꯤꯟꯒꯥꯔꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯑꯣꯟꯅ ꯂꯥꯎꯅ ꯈꯣꯡꯅ ꯇꯧꯔꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯄꯒ ꯃꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯛ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯇꯨꯡ ꯍꯜꯂꯒ ꯇꯨꯏ ꯀꯅꯥꯃꯛꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝ ꯀꯨꯏꯔꯕꯗꯒꯤ ꯃꯃꯥꯡꯗ ꯁꯥꯇꯨꯞꯇꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯄ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯇꯥꯏ ꯅꯪꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯍꯤꯡꯆꯥꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤ ꯉꯁꯤꯁꯨ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯑꯃꯥꯏꯕ ꯈꯣꯏꯔꯦꯜ ꯂꯥꯏ ꯈꯨꯏꯔꯨꯝꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯉꯁꯤꯗꯤ ꯁꯥꯐꯣꯡꯂꯛꯂꯤꯗꯣ ꯐꯠꯇꯕꯁꯤꯡꯒꯤ ꯌꯦꯛꯅꯕ ꯑꯐꯕꯁꯤꯡꯒꯤꯅ ꯃꯔꯨꯞ ꯑꯣꯏꯕ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯈꯤꯡꯒꯥꯔꯦꯟ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯁꯥꯐꯔꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯔꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯁꯨ ꯃꯇꯝ ꯑꯁꯤꯇꯕꯨ ꯉꯥꯏꯔꯤꯕꯅꯤ ꯈꯤꯡꯒꯥꯔꯦꯟ ꯇꯞꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯈꯩꯔꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯈꯩꯔꯣꯏ ꯑꯁꯤꯅꯁꯨ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯈꯤꯡꯒꯥꯔꯦꯟ ꯃꯁꯥ ꯃꯎ ꯑꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯤ ꯂꯣꯏꯕꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯕꯝ ꯂꯥꯎꯅ ꯇꯥꯏ ꯆꯤꯡ ꯑꯗꯨ ꯊꯛ ꯅꯤꯛꯏ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯈꯤꯡꯒꯥꯔꯦꯟ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯥꯂꯦꯝ ꯏꯃꯥ ꯅꯪꯒꯤ ꯈꯨꯁꯦꯝꯁꯤ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯦꯗꯣ ꯃꯇꯝ ꯑꯃꯒꯤ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯈꯦꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯏꯃꯥ ꯅꯪꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯖꯕ ꯑꯁꯤꯗꯤ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯃꯈꯣꯡꯅ ꯇꯞꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯝꯂꯥꯡꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯃꯆꯥ ꯑꯣꯏꯅ ꯂꯩꯕ ꯑꯃꯗ ꯊꯨꯡꯂꯝꯃꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥ ꯃꯁꯤꯡꯅ ꯄꯨꯡꯁꯪ ꯍꯦꯛ ꯁꯪꯉꯤ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯕꯤ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯄꯨꯜ ꯃꯆꯥ ꯑꯃ ꯌꯦꯞꯂꯒ ꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕꯃꯛꯇꯗ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯤ ꯏꯔꯨ ꯁꯥꯗꯤꯡꯕꯒꯤ ꯊꯣꯔꯛꯄ ꯑꯣꯏꯕꯅ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯨꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛꯀꯗꯤ ꯍꯟꯈꯤꯒꯦ ꯈꯟꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯦꯟꯇ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯗꯤ ꯐꯅ ꯌꯥꯝꯗꯤ ꯂꯥꯞꯂꯤꯕ ꯃꯐꯝꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯂꯣꯏꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯋꯥꯔꯤ ꯑꯁꯤ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥꯃꯨꯛ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ